Sunday da pokpa mise thouna yamn lay kidaba mi oi masana masa thajagan ba oigali migi matau tamgandaba masagi oiba puthoaga tauba pamba oigali Sunday da pokpa mise phai strong personality cheli aduga moisa thajabasu yai moise karigumba fataba thodok haibadi problem ama hekta lakpa matamda ki gande maramdi moisa numit ka related oi ningbasu thungali aduga family gi maramdasu yamna khangali family oriented oi tabaki matang da oiragasu yam phajana puknim lupna tawi tabak taw matamdasu makok chingba pame haibadi migi maning da leiraga tabak taw pamde situation handle tawbasu haigani makoina ngangtok saktorpada mina taningba phawgani mina nungsidabadi phawdi tabak inkhang tawba matamdasu free oina tawba pame haibadi migi makhada leiragadi athingba khotpa leidana aduduna migi makhada lei bhaibasa makoigi oina di sumpam pamde tabak to masana lit tawraga tawba pamgani